Lakhipur online puthok saba October ki tang 19 thangja numit ki Khomjinba Pao tabirasi. Ahan bada maroi pao. Kasar ki senior SP ki maphamda YMCA na ikai khomna ba utkre. Tima sauda Barak Tampak ki khungang 18 hapsiloi haiba wahi khaktana tana ai bacherol su puthokna ba Susmita Debna taksinkhre. Tinsukia da Lanmigi Kemta Nongmai Kapsin Kre, Asoka Panang Kre. Raja Bazar Block ki Joypur Langla Sara Mandol Congress Committee Sem Kre. RK Bidurgi Punsi Amasung Tabak Haiba Sida Memorial Lecture Mapangthok Kre. July Charter ga Mari Lainana Dhaka da Khongjang Sangsin Kre. Police ka Mugna Bagi Thodok Thok Kre. Amasung Kang Tournament ngasi LECB Bawo Paraga SAYC Sorok Atimbi ke Sanaragani. Hauzik mapungoy pao tabirase. Silchar da laiba SP office da YMCA ki advisor singaluna na lubasi ki president amadi general secretary nangarang October ki 13 Kasar district ki senior SP oiriba Numal Mahatabu ikai khumna ba utkre. Sri Mahatagi Luching Makhada Kasar jila da drugs ki mayokta changsin ki ba khongjang amadi mahaki thauna pharaba amadi masak thokpa thabak singbu singtharaduna ikai khomna bagi thoromaduda sarugya khiba YMCA ki thobuba sing adudi president ta Romain Luang general secretary Rosan Irom advisor sing mingoina palabada Dr Raju Khumuzam Dhiren Nongthombam Dhiren Karuna Murti Misra amadi legal advisor Ngangom Ramakanta sarugya khi Loinana YMCA ki General Secretary Wedipa Rosan Iromna citation paduna Senior SP ki mapamda tahanki. Barak Tampak tagi khungang 18 tima hasawda hapchinloi haibasi wahai khakta phongdok patanatana masigi matangda ai bacherol ama miyamgi mangda puthoknaba Rajya Sabha ki MP Susmita Debna Mukhyamantri amasung Barak Tampak Chakot Thorangi Mantri Kausik Rai ki mideng chingsin khre. Haukiba matam kharadagi Barak Tampak ki khungang 18 dima sauda hapchingani haibagi wathok ama oidun lakle. Haidamasida Mukhyamantri Dr Himanta Biswa Sarma amadi Mantri Kausik Rai na Barak ke miyam na pamjabadi khungang amata dima sauda hapchiloi haina phongdokrabani. Adubu masi chinga khutka manadaba ama thorakli masina maram oiraga miyamda chingnaba si kokhananaba ai bacherol ama miyam mangda puthoknaba ngarang irai nimita silcharda leiba mahaki yumda pangthokkiba paugi mifam amada Rajya Sabha ki MP Susmita Debna wafam sing asi phongdokkibani. আসামের মুখ্যমন্ত্রী ডক্টর হেমন্ত বিশ্ব শর্মা এবং বরাক উপত্যকার মন্ত্রী কৌশিক রায় মহাশয় বলেছেন যে বরাকবাসী মতামত না নিয়ে আমাদের লক্ষ্মীপুর সমষ্টির 19টা গ্রাম ডিমা হাসাও অটোনমাস কাউন্সিলে অন্তর্ভুক্ত হবে না। Committee on Career Counseling and Guidance Poilapun Sindana Nongmagi Oiba Mahiroi Singi Career Counseling Program ama lagliba October ki 18 Nongmaijing numit ki Nongtilpung ani makhai taba matamda Kasar Binakandi Part 2 da leiba Moirang Them Deb Singh Memorial Academy ki auditorium da pangthok lagani. Thauramasi September ki 19 da pangthokani haina taurambadu khudongsa daba amadagi yaithorakhibani. Lakliba Nongmaijing da pangthokadoriba thauramasi Chief Counselor Oina SS Career Solution Imphal Manipur ki Director Sanjanbam Silomi Sarugyagani. Thauramda Committee asigi Chairman Hizam Syam Kumar na President aduga Chief Guest Oina Sanjanbam Silomi aduga Ikai Khumna Jaba Mitung Oina Assam Sarkar ki Retired Additional Secretary SCS Arambam Nandababu amasung Moirang Them Deb Singh Memorial Academy ki Headmaster Retired Major Purisabam Manidhon Guest of Honor Oina Sarugyagani. Committee ki Convener RK Minarani Debina Taram Nokpagi Warol Pigani amasung Singirbon PK College ki Principal Ingudam Nilbirna Keynote Address Lanthok Pigani. Mahiroi Singh itung lamchat ki damak lamjing lamtak pinanaba amadi afaba career khanbagi pandamda sillangliba thoromasida Mahiroi Singh amadi guardian singna sarugyabiranaba sillanglibagi maigaidagi nolukna ningsinglakli. Assam ki Tinsukia jila ki Kakopathar da leiba Lanmi ki camp amada sakhangdaba miyoi singna achenba gari amadagi nongmai kapsilambagi thodok amada Bharat Lanmi ki Jawan ahum asoka pannangkhre adubu
मखोइगी फिबम अरुबा ओइद्रे हाइरे ngarang irai numit ki angan ba yuk ta thoki ba thodok atuda lanmi sing aduna duty tawringaida achen ba gari amadagi nongmai kapselamani haire Assam gi Mukhyamantri Himanta Biswa Sarma na thodok asida Alpha Independent amasung Myanmar da leba lal hulup singi khut yaurongmani haina chingnari Lakhipur constituency ki manung chanba Raja Bazar block ki Joypur Langlasera Mandol Congress Committee mapung phana semkhre miyoi nipu marina saba committee asigi president Surajit Singha na oikre Laduma gi Dakhalgaon da phamkiba Kanglup kaya gi miyoi singna saruk jakiba mifam asida block asigi in charge oriba Congress luchingba Dr. Maimom Santi Kumar gi luching makhada committee asi semkhipani Kasar DCC gi BP Dipjyoti Barua Raja Bazar BCC gi president Pradip Pal Langlasera Bagan Panchayat Syamol Sautal Manihar Barman Hanagi AP member Amina Singha Konokpur Dulosara MCC president Azir Uddin Kajal Bhattacharjee Rajiv Das Ramananda Singha Madi Balak Kalendina Chingba Miyoi Singna Achauba Thodang Lauki Hairi Thoromasida Wangang Laduna Dr. Maimom Santi Kumar na Congress Party na voter kudingma pui kai khumnei voter singna vote thadabadagi MLA MP oiribani maramaduna khungangda hingliba miyoi kudingmakna makhoi gi hak matik chana phangnaba Congress Party na honagani haiki Manipur Film Journalist Amadi Critics Association Asinduna Imphal East ki Wangkhai da leiba Maichau Taret Sanglenda RK Bidurgi Punsi amasung thabak haiba sida Memorial Lecture amangarang pangthokre Thoramasida Senior Film Personality Sri Kangabam Tomba Association asigi President AC Netrajit Amadi International Federation of Film Critics India Chapter gi Executive Member Meghachandra Kongbamna mathang sitna Chief Guest President Amadi Guest of Honor Oibiki Founder Editor Sanathong Manindra Konsamna Memorial Lecture Piki Thoromasi Sagnairaba Film Critic National Film Critic Awardee Amasu Oiriba RK Bidurgi Chahi Marfumari Suba Mapok Kumon Thorongga Bari Lenana Sinbani Hairi Thoromasi the Association asigi Vice President Ramesh Tongbramna Taramna Okpugi Barol Piki Joint Secretary Hemchan Ningthaujamna Thakat Warol Aduga Program Conduct na Yambem Tombi na Tauki Jiribam gi Champanagar hariba khungang asida makhalaikai gi lambi chathok chasin tawbada matam kayadagi yamna khudongsa da balairiba asibu amuthoi khumang themna miyam gi khallaga masana changba sel putoktuna lambi asibu semjin sajin bibagi damak laikai asigi ahal mayamna amuthoi khumang thembu thagatpa phongdoragli ai khoi asi lambi se chatpaya da dudra uje khoi makhalaikai gi Champanagar makhalaikai gi kano se lambi se akhoi khuman them amuthoina mai mu paisa ma gi pocket gi paisa puthokna akhoi lambi chatpa yadaba se akhoi hujik semnen jare asi akhoi mayamna yamna harauna yam nungaina akhoi thagali maramde pasigumba phataba chati angang sing chathok chathin yadaba lambi mayam gi sembi begi damakta amuthoi bu akhoi gi laikai asina haingai leitana thagachari Bangladesh ki konung Dhaka ki parliament mamang dangarang thokiba miyamna changsilakiba khongjang amada police ka bungna bagi thodok thokre khongjang asi July charter haiba warep amagi khudek pinabagi matang da chatharakibani pau gi matung ina handakta July tha da laibak asida thokiba thodok aduna maram oraga asoka pannangkiba amadi leikhidabagi imung manung singaloina na hariba khudek pinagadaba cherol aduda July gi thodok aduda leikhidaba amadi pibam thina asoka pannangkiba singbu hero gi saktak pigadabani haibana chingbagi wakat kya maram phongdokladuna khongjang adu changsen kebani hairi makoina parliament ki compound da changduna kholaw kya maram lauke pibam asilaksina bohnabada Miyamga police ka gi marakta mungnabada asokapan kharanangki hairi All Jiribam Sports Association na senduna Jiribam Higher Secondary School gi sanabungda team taret na saruk yaduna sanariba Taramapan Suba and Horicharan Singh Memorial Sub Junior Boys Under 15 Football Tournament lisingani ga kunmanga gi ngarang sanakiba match sa KMYC Kamrangana LEC Babu Parabu goal taramari amada maithi henkre match asi visual na center referee aduga Amazing Amadi Akbar na assistant referee oibiki Tournament asigi ngasi nungtil pung ani makai taba matamda Sonapur GPS ga Lalpani Star Club ka sanaragani
District Kang Association Jiribam na sinduna Jiribam gi Babu Parada Laiba Lamlen Community Hall Kangsangda Jiribam gi Kangkut Nipan amadi Kasar gi Kangkut ani yauna punna Kangkut tara na saruk jaduna sanariba ahanba RK Ibetombi Devi Memorial Laimarol Kang Tournament lisingani ga kunmanga gi ngarang sanakiba match sa Yawol Club A Champanagar na Kasar Kangkut Bibu Panjal Nipan mangada maitian kre match asi ke manglemba singna umpire aduga H inaw pisak singna scorer oibike tournament asigi ngasi nungtil pung amataba matamda LECB Babu Paraga SAYC sorogating biga sanaragani Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layang bahusare computer gi matenga makal makagi anaba singi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupigi laina sing watpa angang khawgi laina angang oidaba nupa singi phambi sonbigi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin leirakpa watpa gi anaba koktanaba amadi steam bath ki kudong saba leijare Silchar Rongpur Part 2 Stone Crusher manakta leiriba Energy Healing Center da ngasimak lengsimbiragu mangjongna na appointment ki damak mobile number 9395-732-456 number asida call tawbiragna bakhanganjari Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Kasar gi senior SP gi maphamda YMCA na ikai khomnaba utkre Tima sauda Barak Tampak gi khungang taramapan hapsiloi haiba wahi khaktana tana ai bachelor su puthoknaba Susmita Devna jaksingkre Tinsukia da lanmi gi camp ta nongmai kapsinkre asoka panangkre Raja Bazar block ki Joypur Langla Sara Mandal Congress Committee semkre RK Bidurgi Punsi amasung thabak haiba sida memorial lecture ama pangthokre July charter ga mari lainana Dhaka da khongjang changsinkre police ka mugna bagi thodok thokre amasung Kang tournament ngasi LECB Babu Paraga SAYC sorok atingbi ke sanaragani Lakhipur online YouTube channel gi paw sandok jaba ngasi gi oinadi matang asi daloi jare